ꯆꯥꯏꯁꯨ ꯃꯈꯨꯠꯇ ꯆꯪꯖꯔ ꯆꯥꯗꯣꯏꯅꯤ ꯇꯨ ꯑꯗꯒꯤ ꯊꯥꯡꯅ ꯁꯣꯏ ꯋꯥꯗ꯭ꯔꯕ ꯚꯨꯠ ꯅꯨꯄꯤ ꯃꯥꯜꯂꯤꯕꯦ Hey everyone, ꯃꯌꯥꯝ ꯉꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯆꯣꯄꯔ ꯑꯃ ꯀꯛꯄꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯤꯗꯣ ꯁꯨꯝ ꯃꯆꯤꯟꯖꯥꯛ ꯁꯣꯏꯕꯗ ꯁꯨꯝ ꯈꯨꯠꯇꯣ ꯅꯥꯏ ꯈꯣꯠꯂꯦꯅ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯑꯦꯃꯥꯖꯣꯟꯗꯒꯤ ꯑꯃ ꯑꯣꯔꯗꯔ ꯇꯧꯕꯅꯦꯕꯀꯣ ꯇꯣ ꯁꯤꯗ ꯑꯣꯏꯅ ꯑꯦꯛꯇꯤꯚꯥꯁꯤꯗ ꯑꯣꯏꯅ ꯍꯥꯞꯄ ꯄꯣꯔꯛꯑꯦ ꯑꯩꯈꯣꯏ ꯀꯥꯔꯣꯕꯤꯗ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯣꯔꯗꯔꯁꯦ ꯊꯤꯟꯖꯤꯟꯕꯤꯔꯣ ꯌꯥꯗ꯭ꯔꯦꯕꯀꯣ ꯄꯣꯠꯁꯦ ꯆꯥꯎꯃꯜꯂꯦ ꯑꯗꯣ ꯁꯔꯄ꯭ꯔꯥꯏꯁ ꯇꯧꯗꯣꯏꯅꯦꯕꯀꯣ ꯁꯔꯄ꯭ꯔꯥꯏꯁ ꯇꯧꯕꯗꯨꯗ ꯑꯩꯈꯣꯏ ꯃꯤꯗ ꯍꯔꯥꯎꯕ꯭ꯔꯥ ꯍꯔꯥꯎꯗꯕ꯭ꯔꯥ ꯌꯦꯡꯁꯦꯕ ꯍꯥꯏꯗꯤ ꯃꯥꯅ ꯁꯨꯝ ꯀꯛꯄꯗꯨꯗ ꯑꯩꯅꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯋꯥꯕꯗꯨꯗꯀꯣ ꯑꯗꯨꯒꯤ ꯈꯪꯍꯟꯗꯕꯤꯗ ꯑꯣꯔꯗꯔ ꯇꯧꯕꯅꯦꯕ ꯑꯗꯨ ꯌꯦꯡꯁꯦ ꯀꯩ ꯃꯥꯜꯂꯤꯁꯦ ꯁꯪꯉꯤꯕ ꯁꯪꯉꯤ ꯀꯟꯅ ꯁꯤ ꯀꯩ ꯃꯥꯜꯂꯤꯁꯦ ꯅꯪ 미진 갖고 이게는 난 keno kakuwa lane haba 사 나비 napi kakuwa 네네네 와티 바렌다 이 가는 중 이거 또 와티 바렌다 이거 그러나 가도 가는 중 끝나네 오 빠사 이 그래 잘 파이네 kajo 똑같은 거고 so ise keno pairo 나 그게 가는 가장 먼저 여기는 오 빠사 nang wa ba ka pi ni 사티 ngai ti ka pi ba nang ngai 이 오 빠사 봐 나비 마이 아가기 Okay, successful. ꯑꯩꯈꯣꯏ ꯁꯤꯁꯦ ꯃꯌꯥꯁꯦ ꯌꯥꯝ ꯊꯧꯗꯕꯒꯤ ꯌꯥꯝ ꯍꯦꯟꯅ ꯀꯛꯄ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤꯅꯦ ꯃꯥꯁꯦ ꯑꯩꯈꯣꯏ ꯃꯤꯅ ꯏꯁꯧ ꯀꯟꯅ ꯂꯥꯡꯉꯤꯕ ꯍꯥꯏꯗꯤ ꯑꯣꯏꯔꯣꯏ ꯁꯤ ꯀꯥꯟꯅꯔꯣꯏ ꯈꯣꯠꯂꯣꯏꯅ ꯃꯥꯏ ꯏꯁꯧꯗ ꯌꯦꯡꯁꯤꯀꯣ ꯑꯗꯒꯤ ꯊꯥꯡꯅ ꯁꯣꯏ ꯋꯥꯗ꯭ꯔꯕ ꯚꯨꯠ ꯅꯨꯄꯤ ꯃꯥꯜꯂꯤꯕꯦ ꯇꯧꯕꯗꯣ ꯀꯨꯏꯗꯤ ꯀꯨꯏꯔꯣꯏꯁꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯌꯥ ꯂꯧꯊꯣꯛꯑꯒ ꯐꯦꯡꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯁꯦ ꯌꯥꯝ ꯊꯧꯔꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯃꯌꯥꯗꯣ ꯂꯧꯊꯣꯛꯑꯒ ꯐꯦꯡꯗꯣꯛꯑꯀꯥꯟꯗ ꯌꯦꯡꯁꯦꯕꯀꯣ ꯍꯥꯏꯗꯤ ꯃꯌꯥꯗꯣ ꯏꯊꯣꯛꯏꯅꯦꯕ ꯑꯗꯣ ꯃꯌꯥꯗꯣ ꯐꯖꯅ ꯏꯊꯣꯛꯑꯀꯥꯟꯗꯗꯤ ꯐꯖꯅ ꯌꯥꯔꯦ ꯍꯥꯏꯕ ꯑꯗꯣ ꯁꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯕꯗꯣ ꯍꯥꯏꯗꯤ ꯌꯥꯔꯣꯏꯗ꯭ꯔꯥ ꯈꯣꯠꯇ꯭ꯔꯥ ꯈꯜꯂꯝꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯐꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯀꯛꯊꯠꯂꯒ ꯍꯥꯏꯇꯥꯔꯦ ꯃꯩꯆꯥꯛ ꯄꯤꯖꯕꯒꯤꯗꯣ ꯑꯗꯨꯝ ꯌꯥꯝ ꯀꯨꯏ ꯆꯪꯉꯝꯕꯅꯦꯕ ꯁꯣꯏꯕꯗ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤ ꯇꯧꯕꯗꯒꯤꯗꯤ ꯌꯥꯝ ꯊꯨꯔꯦ ꯑꯗꯣ ꯃꯌꯥꯝꯗꯣ ꯁꯨꯝ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯁꯤꯌꯔ ꯇꯧꯕꯅꯦꯕꯀꯣ ꯉꯥꯅꯨ ꯀꯩꯀꯥ ꯌꯥꯝ ꯂꯣꯏꯕ ꯀꯛꯄ ꯃꯤꯗꯗꯤ ꯁꯤ ꯑꯗꯨꯝ ꯀꯥꯟꯅꯒꯅꯤ ꯁꯨꯃꯥꯏꯅ ꯇꯣꯠꯇꯣꯏꯁꯦ ꯉꯥꯅꯨ ꯃꯩꯆꯥꯛ ꯇꯣꯠꯇꯣꯏꯁꯦ ꯆꯥꯛꯀꯥꯁꯦ ꯑꯍꯥꯎꯕꯅꯤꯗ ꯃꯣꯏ ꯆꯥꯏꯁꯦ ꯍꯥꯎꯇꯕꯒ ꯅꯠꯇꯦ ꯁꯣꯏꯕꯨꯝ ꯃꯅꯨꯡ ꯅꯝꯃꯤ ꯑꯗꯣ ꯑꯁꯨꯝꯅ ꯑꯣꯠꯈ꯭ꯔꯅꯤ ꯃꯣꯏ ꯃꯨꯛꯕꯥꯡ ꯇꯧꯕ ꯉꯁꯤ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯇꯧꯅꯤ ꯉꯥꯅꯨꯉꯩꯒꯤ ꯉꯥꯅꯨꯒꯤ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯉꯥꯅꯨ ꯀꯌꯥꯝ ꯆꯦꯔꯪꯗꯨꯁꯨ ꯂꯧꯊꯣꯛꯍꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯉꯥꯅꯨ ꯃꯆꯥꯛ ꯊꯥꯕ ꯂꯥꯛꯑꯦ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯉꯥꯅꯨ ꯃꯀꯣꯟꯁꯦ ꯌꯨꯝꯗꯒꯤ ꯃꯃꯥꯡꯂꯣꯝꯗ ꯆꯠꯂꯒ ꯂꯩꯌꯦꯕꯀꯣ ꯌꯨꯝꯗꯒꯤ ꯂꯥꯞꯅ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯃꯩꯆꯥꯛ ꯊꯥꯕ ꯂꯥꯛꯏꯅꯦ
ꯃꯆꯥꯛꯇꯣ ꯁꯨꯝ ꯌꯦꯡꯍꯟꯒꯦꯅ ꯉꯥꯅꯨꯗꯣ ꯀꯌꯥꯃꯨꯛ ꯂꯩꯒꯦ ꯈꯣꯠꯀꯦꯗꯣ ꯑꯗꯨ ꯌꯦꯡꯍꯟꯒꯦꯅ ꯂꯥꯛꯏꯅꯦꯕꯀꯣ ꯌꯦꯡꯃꯤꯟꯅꯁꯦ ꯋꯦꯗꯔꯁꯦ ꯀꯩꯅꯣ ꯇꯧꯔꯤꯕ ꯅꯣꯡꯁꯨ ꯈꯔ ꯃꯪꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯃꯔꯛꯇ ꯁꯤꯅ ꯀꯩꯅꯣ ꯌꯦꯟꯗꯦꯝ ꯕ꯭ꯂꯦꯛꯁ ꯉꯥꯅꯨꯁꯦ nganu engse ma'am nganu engse okay macha na kya macha kya no macha mari manga taruk si la si ko tang bim le si la che som da kharam le ra som da kharam le ra la Lao, không gặp hà thì bị gì? Xe gạ. Chạy mà khuyết chẳng ra sao thì mình tức. Mà đi, mẹ ăn của mày nó đâu vậy? Top phân. Xe. Cái này khác thì vậy. Tôi xin hãy lùi với điều gì kì? Mày chính nó sắp ám mày nè. Tôi sẽ đã anh em lấy đấy. Mà không nào méo đâu tôi sẽ đã. Là nó khỏi mà pi này xin nè. Mà cậu này leader này xin. Nó có thể hậu động này ngạc thôi. Mà không nhau đâu nè bà. Nãy cái là mà không nhau đâu bà. Đừng hình đi hình nha bà.